ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯍꯩꯔꯣꯛꯇ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯏꯅꯥꯏ ꯇꯥꯟꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯦ꯫ ꯌꯣꯠꯄꯥꯛꯅ ꯌꯥꯟꯕꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯁꯣꯛꯂꯦ, ꯌꯨꯝ ꯑꯃ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯃꯊꯪ ꯆꯍꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜꯒꯤ ꯃꯥꯡ ꯑꯣꯏꯅꯅ ꯍꯩꯔꯣꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯃꯐꯝ ꯀꯌꯥꯃꯔꯣꯝꯗ ꯏꯅꯥꯏ ꯇꯥꯟꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯅ ꯊꯣꯛꯄ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯕ ꯏꯔꯥꯡꯗ ꯌꯣꯠꯄꯥꯛꯅ ꯌꯥꯟꯕꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯁꯣꯛꯇꯨꯅ ꯏꯝꯐꯥꯜꯒꯤ ꯔꯥꯖꯃꯦꯗꯤ ꯁꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯈꯟꯅꯔꯤ꯫ ꯃꯍꯥꯛꯄꯨ ꯌꯣꯠꯄꯥꯛꯅ ꯌꯥꯟꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯌꯨꯝ ꯕꯤꯖꯦꯄꯤ ꯋꯥꯔꯀꯔ ꯃꯌꯥꯝ ꯍꯨꯞꯆꯤꯜꯂꯛꯇꯨꯅ ꯃꯩ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯌꯣꯠꯄꯥꯛꯅ ꯌꯥꯟꯕꯗꯒꯤ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯕꯨꯖꯝ ꯔꯥꯃꯥꯅꯟꯗ, ꯆꯍꯤ కుꯟꯒ suraba ꯃꯤꯑꯣꯏ ꯑꯁꯤ ꯍꯩꯔꯣꯛ ꯋꯥꯔꯗ 3ꯒꯤ ꯀꯕꯣ ꯂꯩꯀꯥꯏꯗ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯈꯖꯥꯏ ꯃꯌꯥꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯌꯥꯟꯈꯤꯕꯒꯤ ꯇꯥꯛꯐꯝ ꯂꯩ, ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯀꯔꯤꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯏ ꯍꯥꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯄꯨ ꯌꯣꯠꯄꯥꯛꯅ ꯌꯥꯜꯂꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯣꯛꯆꯣꯝ ꯔꯣꯃꯤꯌꯣ, ꯆꯍꯤ 94, ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯇꯤ.ꯑꯩꯆ. ꯏꯉꯣ ꯀꯧꯏ꯫ ꯃꯍꯥꯛ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯂꯣꯝ ꯇꯥꯔꯛꯄꯗ ꯊꯧꯗꯣꯛ ꯑꯗꯨ ꯍꯩꯔꯣꯛ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯍꯟꯗꯛ ꯃꯔꯛ ꯍꯩꯔꯣꯛꯇ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯀꯤ ꯃꯇꯥꯡꯗ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯌꯦꯠꯅꯔꯛꯄꯗꯒꯤ ꯌꯣꯠꯄꯥꯛꯅ ꯌꯥꯟꯈꯤꯕꯅꯤ꯫ ꯌꯣꯠꯄꯥꯛꯅ ꯌꯥꯜꯂꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤꯕ ꯊꯣꯛꯆꯣꯝ ꯔꯣꯃꯤꯌꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯀꯤꯔꯦꯟꯗ꯭ꯔꯣꯕꯨ ꯁꯧꯒꯠꯄ ꯃꯤꯑꯣꯏꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯣꯠꯄꯥꯛꯅ ꯌꯥꯜꯂꯤ ꯍꯥꯏꯔꯤꯕ ꯑꯕꯨꯖꯝ ꯔꯥꯃꯥꯅꯟꯗꯅ ꯍꯩꯔꯣꯛ ꯑꯦꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯇꯤ.ꯑꯩꯆ. ꯔꯥꯙꯦꯁ꯭ꯌꯥꯝꯒꯤ ꯑꯄꯣꯛꯄꯒꯤ ꯒꯥꯔꯤ ꯗ꯭राꯏꯚꯔ ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯋꯥꯔꯀꯔꯅ ꯕꯤꯖꯦꯄꯤꯒꯤ ꯋꯥꯔꯀꯔ ꯑꯃ ꯌꯣꯠꯄꯥꯛꯅ ꯌꯥꯜꯂꯦ, ꯁꯤꯁꯨ ꯁꯤꯗꯅ ꯁꯤꯔꯦ ꯍꯥꯏꯕ ꯇꯣꯉꯥꯟ ꯁꯟꯗꯣꯔꯛꯄꯗꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯃꯣꯞ ꯑꯃ ꯊꯣꯔꯛꯈꯤ꯫ ꯃꯣꯞ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯣꯠꯄꯥꯛꯅ ꯌꯥꯜꯂꯦ ꯍꯥꯏꯔꯤꯕ ꯔꯣꯃꯤꯌꯣꯒꯤ ꯌꯨꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯑꯃꯁꯨꯡ ꯌꯨꯝ ꯑꯗꯨꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯒ ꯃꯩ ꯊꯥꯕ ꯍꯧꯔꯛꯈꯤ꯫ ꯇꯨꯡꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯃꯩ ꯊꯥꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯃꯛꯄ ꯐꯥꯌꯔ ꯁꯥꯔꯚꯤꯁꯀꯤ ꯇꯤꯝꯁꯤꯡ ꯑꯃꯁꯨꯡ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯄꯨꯂꯤꯁ ꯄꯥꯔꯁꯟ ꯀꯌꯥꯃꯔꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯩ ꯀꯟꯕꯒꯤ ꯄꯥꯛ ꯁꯟꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯃꯣꯞ ꯑꯗꯨ ꯂꯥꯛꯁꯤꯟꯅꯅꯕ ꯄꯨꯂꯤꯁꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯃꯔꯨꯝ ꯀꯥꯞꯈꯤ꯫ ꯕꯤꯖꯦꯄꯤꯒꯤ ꯋꯥꯔꯀꯔꯁꯤꯡꯅ ꯆꯤꯡꯅꯕꯁꯤꯡ ꯑꯗꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯝꯕ ꯒꯥꯔꯤ ꯑꯃꯁꯨ ꯃꯩ ꯊꯥꯔꯝꯈꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯍꯩꯔꯣꯛꯇ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯡꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ, ꯒꯥꯔꯤ ꯊꯨꯒꯥꯏꯕꯅꯆꯤꯡꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯆꯠꯊꯔꯛꯈꯤ꯫ ꯏꯔꯥꯡꯁꯤꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯅꯕ ꯄꯨꯂꯤꯁꯅ ꯁꯤ.ꯑꯥꯔ.ꯄꯤ.ꯁꯤꯒꯤ ꯁꯦꯛꯁꯟ 144ꯒꯤ ꯃꯈꯥꯗ ꯃꯤ ꯌꯥꯝꯅ ꯄꯨꯟꯕ ꯌꯥꯗꯕꯒꯤ ꯑꯊꯤꯡꯕ ꯊꯝꯂꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯑꯦꯛꯇ꯭ꯔꯦꯁ ꯃꯟꯗꯥ ꯌꯥꯎꯅ ꯃꯤꯑꯣꯏ 3ꯒꯤ ꯑꯦꯟꯇꯤꯁꯤꯄꯦꯇꯔꯤ ꯕꯦꯜ ꯌꯦꯡꯁꯤꯟꯕꯤꯅꯕ ꯍꯥꯏꯀꯣꯔꯠꯇ ꯋꯥꯀꯠꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2017ꯗ ꯊꯣꯛꯈꯤꯕ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯇꯣꯉꯥꯜꯂꯕ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃꯗ ꯑꯦꯁꯣꯜꯠ ꯆꯠꯊꯈꯤꯕꯒꯤ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯁꯟ ꯖꯖ ꯏꯝꯐꯥꯜ ꯋꯦꯁꯅ ꯐꯤꯂꯝ ꯑꯦꯛꯇ꯭ꯔꯦꯁ ꯃꯟꯗꯥ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ 3ꯗ ꯄꯤꯈꯤꯕ ꯑꯦꯟꯇꯤꯁꯤꯄꯦꯇꯔꯤ ꯕꯦꯜꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯁꯤꯟꯕꯤꯅꯕ ꯉꯁꯤ ꯚꯤꯛꯇꯤꯝꯒꯤ ꯑꯄꯣꯛꯄꯤꯅ ꯍꯥꯏꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯋꯥꯀꯠꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯚꯤꯛꯇꯤꯝꯒꯤ ꯑꯄꯣꯛꯄꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯁ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯧꯈꯠꯈꯤꯕ ꯑꯦꯐ.ꯑꯥꯏ.ꯑꯥꯔ. ꯅꯝꯕꯔ 29/9/2021 IW US 366A 368 354/34 IPC and 30 POSCOꯒꯤ ꯏꯟꯀ꯭ꯋꯥꯔꯤꯗ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟꯅ ꯌꯦꯡꯁꯤꯟꯕꯤꯅꯕ ꯀꯃꯤꯁꯟ ꯑꯁꯤꯗꯁꯨ ꯋꯥꯀꯠ ꯑꯃ ꯊꯥꯔꯛꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕ 21 ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯁꯤꯡꯖꯃꯩ ꯆꯤꯉꯥꯃꯈꯥ ꯃꯩꯁꯅꯥꯝ ꯂꯩꯀꯥꯏꯗꯒꯤꯅ ꯃꯩꯔꯥꯛꯄꯝ ꯏꯅꯥꯎꯃꯆꯥ ꯃꯤꯗꯩ ꯑꯦꯂꯥꯏꯁ ꯋꯥꯔꯦꯞꯄ ꯏꯄꯥ ꯆꯍꯤ 34ꯗꯤ ꯆꯤꯞ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯝꯐꯥꯜ ꯋꯦꯁꯅ ꯊꯥ ꯑꯁꯤ 30 ꯐꯥꯎꯕ ꯅꯨꯃꯤꯠ 15ꯗꯤ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯦꯛꯇ꯭ꯔꯦꯁ ꯃꯟꯗꯥ, ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯁꯂꯥꯝ ꯄꯣꯌꯥꯏ ꯑꯃꯗꯤ ꯃꯩꯇꯥꯡ ꯀꯩꯁꯪꯕꯝ ꯃꯔꯤꯗꯤ ꯑꯦꯟꯇꯤꯁꯤꯄꯦꯇꯔꯤ ꯕꯦꯜꯗ ꯂꯩꯕ ꯃꯔꯝꯅ ꯄꯨꯂꯤꯁꯅ ꯐꯥꯒꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯚꯤꯛꯇꯤꯝꯒꯤ ꯑꯄꯣꯛꯄꯤꯅ ꯍꯥꯏꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯊꯥꯔꯛꯈꯤꯕ ꯋꯥꯀꯠ ꯑꯗꯨꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯑꯦꯀ꯭ꯋꯤꯁ ꯑꯣꯏꯔꯤꯕ ꯁꯂꯥꯝ ꯑꯣ ꯃꯟꯗꯥ ꯂꯩꯃ ꯑꯁꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯁꯪꯅꯥꯏꯔꯕꯤ ꯑꯦꯛꯇ꯭ꯔꯦꯁꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯦꯀ꯭ꯋꯤꯁ ꯁꯂꯥꯝ ꯄꯣꯌꯥꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯁꯨ ꯂꯣꯟꯅ ꯌꯥꯗꯕ ꯂꯥꯜꯍꯧꯂꯨꯞ ꯑꯃꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯝꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯀꯔꯝꯕ ꯒ꯭ꯔꯥꯎꯟꯗ ꯑꯦꯟꯇꯤꯁꯤꯄꯦꯇꯔꯤ ꯕꯦꯜ ꯐꯪꯂꯛꯈꯤꯕꯅꯣ ꯍꯥꯏꯕ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯆꯤꯞ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯝꯐꯥꯜ ꯋꯦꯁꯅ ꯊꯥ ꯑꯁꯤꯒꯤ 13ꯗ ꯑꯦꯀ꯭ꯋꯤꯁ ꯅꯃꯥꯏꯔꯥꯛꯄꯝ ꯏꯅꯥꯎꯃꯆꯥ ꯃꯤꯇꯩꯕ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯦꯀ꯭ꯋꯤꯁ ꯃꯩꯇꯥꯟ ꯀꯩꯁꯪꯕꯝ ꯃꯔꯤ, ꯁꯂꯥꯝ ꯄꯣꯌꯥꯏ ꯑꯃꯗꯤ ꯃꯟꯗꯥ ꯂꯩꯃꯒꯤ
Aina sebedari belgi bel objection so Oktober kuntra da police ki mai ke da ki pirak na bakhan ke bane thaudo wasi ki matang da police da ki fangba pau gi matung ina au ke ba yum kumja lising ani tara ka mapan ki September tara ka mathoi da victim do pibusa adu 21 maitan kaisang ba mani salam boy amadi manda leimana father purak mafam amada thamke mafam adu da 21 wari pa ipana sol tau ki bani anai mung manung ki mai ke da ki Impal West Women Police Station da wakala ke loinda angang adu da fangdo pa gi matung ida victim adu da 21 wari pa ipana makut sang ba matung da 21 mandana mahak pombabu ki memda thilam khibani haipa khangbangam khibani haire sanabagi pau amada Premier League Liverpool na Manchester United pa manga sunoda maithiba pibada Mohamed Salah na hat-trick sankre Liverpool na Manchester United ki mathakta anauba pori am ibada Mohamed Salah na hat-trick sankhiba galona all Trafford sana kiba Premier League ki match adu Liverpool na United pu manga sunoda maithiba pi kibana yumboge head coach Oli Gunnar gi mathakta achauba poloma ma thangat kre Premier League ta ahan boyna United ahan bhab ta mari sona da sothan lai khemas nakal amakan khudum chalaga sanake ba match at goal amata sanbagam kide Red Devils asina league asigi hauke ba match mari sanake ba supna gi point amakhak lawban ngamle match gi minute tara manga ki barung da Diego Jota na Liverpool bo goal ani mangsil than rengai Navi kaidana goal account hangdokhe masigi matung dagi de Mohamed Salah na match ki marwaiba yengpham oiduna season da sigi match tara gani thoi sanabada tara manga suba goal chanpa ngamki bagaloina Premier League ki puari da African chanaru emna goal khwadi yamna chanba ngamba ki record thamba ngamke goal sotan lairing batakta United ki oina asok pada thum thaksin boina thoktuna ani saba hafta substitute tagi oina changlakhiba goal Povan Nabi kaida da foul tawbadagi referee na direct red card book tawke aduna maram oraga kaita station da hablo ka page tagi futhoke match results asina Liverpool na league table da Manchester City ki mathak da leiduna ani suba mafum kalli adu league leader champions Chelsea dagi na point ama sodare masiga ona taina point United na disingani taraga humdoi gi matung ta ahan point league title launa da bagi asama bi samlak bagum leibaga loina da league leader dagi point ni fan sodare maka tarakba atop pau metana governor na Illora Hotel ahing jarek tuna moregi phibam yangjin kre Manipur ki governor la Ganesan na Indo Myanmar border ta leiba more town da thongkiba kaloi na moregi amata ngaraba 3-star hotel Irora da ahing jarek tuna moregi phibam yangjin kre governor na mori da hek thongkiba ka Tamil singi laisang oirpa Sri Angala Prameswari amadi Sri Motheswar da chatuna mafum adugi Tamil gi miyam ko unake loina laisang adu da changluba da Sangduna lai krongki tungda Tamil Sangam Mori Conference Hall da miyam gi oiba mefama ma pangthuk tun lam damasi haujik thengna diba kutong chada ba kaya ki matang da kumna khana naina ke khana naina bagi thorum aduda Chandel Autonomous District Council ki chairman oramba Lukhosai Jau ADC member oramba Cecilia Haukimna Singh ba yauna Mori ki tongan ba community leader sing na charu ya ke thorum asiga mari leina Mori ki tongan ba civil society organization sing ki mai ke ki governor da memorandum amasu khusina ke Hill Tribal Council More, Midai Council More, Tamil Sangam More, All Community Development Organization, Manipuri Muslim Council More, Amadi Gorkha Samaj Seva Samiti gi President Singna Punna Kurik Piduna Pisin Kiba, Memorandum Adugi Matungina More da Kozai Lok Amadi Minal Turel Nalaya Basu, Ising Pangdabagi Awaba Chow Mayung Naribasi Konaraba, Jal Jiban Mission Mapung Panasalai and Biu Aike. More the labor inter village road Kutim Matam Kaki Mamang the Hauna. Yang bida badagi gari forward chang biyada bagi thak ta leiriba si mari leina basing piang chang biduna thoba matamda koilas thana na bahuna biyo international border town oirba mafum asigi lambi thong phatana leiba habasi Manipur khakta gi natri India gi oina yamna ikai ningai ne maram asida lambi sing ase masin sina duna athoba matamda chemba loisan han biyo yamna maru iba border town asida telephone gi network service technique thina phangdaba asi yamna laibak thibane masina maram oidun larul itiki thabak thorom sing packet pa matamda awaba kaya Chang Mayunare Marmasina town asida BSNL Airtel Jiona Chingbi service Ningtina Fanganduna Miamgi Kodong Chanabasin Bio MISRC status report Kogre Masakang the Bamu Karana Narol Gitauda Pausegi Pami Amagarang Tam Tina Furakiba Taudu Kadukamari Lainana Police Lakurkiba FRG status report Pirkana Bamari Porge Director General of Police Samadi Tawad Restiki SPida
Manipur Human Rights Commission MISRC na khankhre paumi ama phuwa chaikibagi thodok aduga mari ilaina khoirom loyalakba kawba mioi amana Manipur ki Director General of Police amadi Thopal District ki SP ki mathakda commission asida wakatkhibane wakada duba kumna yangsilaba matungda Protection of Human Rights Act 1993 ki section 12 ki makada case summary start tawba loina na sayul ani ki manungda thodok aduga mari ilaina lakur ki FR ki status report pirakna ba khangan ge bane loina case asigi makataba hearing November 9 ta satharagani haire Arwibada content singa sigi marwaiba pau khara asiba pau damjariba Manipur Local News YouTube channel amadi Facebook page asidagi yang biriba punamak pathaga sari channel asina tomda kanarabadi subscribe tobi dirbasana subscribe tobi romoloina like and share tobi sukawi namakpo amakana thaga sari